Welcome dear listeners. Mayambu ahanba magtada sana mangangna ikoknona khurumjari. Wari pajungai mangoinana mayamgi mafamda wafam amatang thamjage. Madudi channel asida hapchariba wari singasi kanagumbi amataga mari lainajade. Mayamgi nungainaba pumnamak wakhalna sagatuna izabani. Amadi tabiriba mayamna channel asibu nuksibiduna subscribe amasung like tawbiramnaba ningsingjari. Ngasisu Manglan Tarit channel asina mayamgidamakta yamna nungairaba wari ama puduna lakjari. Ngasigi wari asigi maming Kaisal onba nupa amadi maku onbi nupi. Wari asi paba haujaraklage mayam punna taminarasi. Mathai thaina mamangai khullamada ibo sana kauba nupa ama leirami. Mahak maral mathum yamna leiba amadi awat apa leitaba nupa ama oirami. Ibo sana amadi mahaki nupi leima mapukchel yamna chawba migi awapa ubiba miyoi oirami. Ibo sana khulladuda leiriba awa ana taraba kayabu matam pumbada mateng pangduna talaklami. Maram asina khulladugi miyamna mahakpu yamna nungsibirami amadi ishorgumna khanarami. Ibo sanagi amata pokchaba mapari amasu leirami. Mamingna Mani kaurami. Mani piklingaidagi hauna mapagum thamoi chawwa angang ama oina hauraklami. Khul adumaktada Samu kauba nupa amasu leirami. Samu yamna katan chuba sugani nomgani khangdaba nisada lai chuba nupa ama oirami. Maha migi mapot maral huranbada khulladugi oina maming leiba nupa amasu oirami. Samugi macha nupa amasu leirami. Mamingna Raghu kaurami. Raghugi mama laibak thiba thodok amadagi nganna nonga khirami. Maram asina mapa Samu na mahaku huran chinthi tawduna yoglakhi. Samu amadi ibosana yumlona na leiminarami aduna Maniga Raghuga piklingaidagi hauna marup sanarai. Raghuna awatpa leitaba Manigi punsibu piklingaidagi hauna yamna kalaklami. Maram asina mabani sanaminabada Raghuna Manigi sanapot anamba matamda huralaga manghanba amadi thugaiba tawrami. Matam asum haukibana Mani amadi Raghu pakhang mapung pharaklami. Raghuna Manibu kalakpa mihaubasu asum hengkalaklami. Nongma Raghuna Manibu pata thamjet hekpa chetlusi haiduna hawbalaklami. Asum lakpana pat yauraklami. Pata kumtharaduna mabani hi amatongladuna thamjet haufamda hi ado holaklami. Manina thamjet hekna itaw akhoi babongna aigi sagol angaubi ma hayeng puraklani. Aduna itaw ibani sagol adu tonglaga mafam mayamba koiba chatpa yarani. Asumna harau Raghuda tamlaklami. Raghu mathamoida kalakpa amadi sauningba faurami. Adubu Manida harauba sasinaduna asumna khumlai. Yam farene itaw adude ibani yam koiba chatpa yarani. Asi haraduna thamjet adu makhatana hikminarami. Thamjet hekpa loiraduna pat mapanda famlaga charusi hainabadagi hi ado holaklami. Pat mapan yauraduna hi adudagi Raghuna hana kakhalami aduga Manina thamjet mayam adu koladuna kakhanaba honaringaida Raghuna hi adu makhongna khangin ilami. Maduda Mani adu thamjet ne kaine isingda tansilami. Raghuna thamoi pena nokladuna karemnaba mawongda itaw nangdi hidagi kumbabaw haiti sagolga thauba higadro nangbo. Asi hairaduna kalakpena noklami. Mani tapna kangfalda karaktuna kaisu khalludana mahaksu nokpa yaurami. Asumna numituma haukhirami. Mathangi numitni Mani mapabongna pibiba sagol angaubi aduga loinana Raghubu chingkhongda chatlusi haiduna hawbalaklami. Asumna mabani punna sagol adu tongduna lakpana chingkhong yaurakladuna uzaw amagi makhongda ngahak potharaduna famlami. Sagol adusu uzaw adugi makhada napi singbi chaduna leirami. Asumna famduna leiringaida chingkhong adugi manakta hawba hainau pambi amagi makhongda angang mayam amaga hainau chaduna leiribi Laizabu mabanina uraklami. Laiza masak matau phajabi nupi macha amani. Maha chingkhong adudagi khara chatlaga leiba khuladudagi oirami. Laizagi phajaba adu ubada Mani amadi Raghugi thamoida Laizabu khoidazarami.
Laizabu uruba numit adudagi Maniga Raghuga numit khudingi chingkhong aduda chatlammi adubu Laizadi thengnaramde. Asomna numit khara haukraba matungda nongma Laiza mamanabi amaga hainau chaba laklammi. Laizana asomna hairei. Ita ai hainau se karage aduga amunba hai heklaga thadarake nang makhada layuko. Asomna hairamlaga hainau pambi adu ka khirami. Hainau hekpa loiraduna kumtharakpada khongfam chahaudabadagi Laiza u adudagi taraklami adubu khanghaudana manina chansilatuna Laizabu oglammi. Laiza adu ipapakhatna manida yenglaglammi. Laizaga lakminabi mamanabi adusu chansilatuna Ita kaisu soktabra Laiza hoi haibagum mangak nomlammi aduga manida onsinduna ibungbu thagachari Asi haraduna ikaina mamai adu nonthakirami. Laizaga langminabi mamanabi aduna ibungbu kaidagi oirabano singyada asum koidakliro asumna hanglammi. Manina nokladuna Ichal nabung anakpa asidagine itaw asiga hainau chaba laklambane. Asumna khumlaglammi. Raghu mathamoida sauningma poklami adubu noksinaduna wari sanaba yaurammi. Asomna numit adudagi Laizaga khangnaduna makhoi punna loinaba haurakhi. Manibu Laizana khoidazaba pamjaba hauraglami adubu Raghuna madu khanglami amadi mathamoida chakpa amadi kalakpa faurami. Matam khara haukhraba matungda nongma Raghugi mapa Samu adu migi mapot huralambadagi mayam faraga mabu phurami. Chaifam sing aduna anaba onbadagi Samu matam khara leiraga nonga khirami. Samuna chatlamba lichat aduna machanupa Raghubu khulladugi miyamna fazana haina biramde. Khunja singna Raghubu uba mikup khuding lona lona chibon magi maramda wari sanaba asi Raghusu khanglammi. Nongma Raghuna chingya nakna leiba umang aduda mathanda uchek faba chatlammi. Makhutta lirung tenjai pairaduna uthak wathakta koyeng yengladuna umang manung aduda changlaklammi. Ngaihak leiraga Raghuna uchek makhal kaya faraba matung chatlage haiduna thoklakpada hanuba ma thengnarammi. Hanuba adu angauba masam amadi makoi aduna masa pumba kupsalli aduga chaisu amasu pairammi. Mahakna Nupa macha nangna farakliba uchek sing adugi marakta kwak ama yauribadu aingonda piramu aigi achanba hinaini. Asomna hairaglammi. Raghuna noklaga Hoi pu ipugi nai kwakse aina hatle maida lauraga aina oina charage ipuda pirammasu kanararoye. Asomna karemnaraga khumlai. Hanuba aduna Nupa macha aihak achamba mi nate mitrang maya puba mini aduna asiba aigi inaido aina hingat hangani kwak adu aingonda piramu aduga nanggi apamba mahayo. Asomna hairaglammi. Raghuna Hanuba aduna haribadu chang yenglagi khanduna mana farakpa uchek sing adudagi sendrang ama pirammi aduga pharene adudi se sigi uchek se hana hingathalo aduga kwak sapige. Asomna hairammi. Hanuba aduna noklaga mana pairiba chaisu adu leibakta khang susurami. Khudak aduda sendrang adu thawai palaklaga paikhirami. Madu ubata Raghu ngakpa faurammi aduga asomna hairei. Ipu nasu kwak ase ipuda sinazarage ado ipuna aigi apamba ma hayu habado madu nasu aibusu ipugumna mitrang tauba tambiyu. Asi hairaga Hanubaduda khwairamlami. Hanuba aduna fare adudi aigi tung ilo. Asi hairaduna mang tharaduna umang adugi asukpa mafam aduda jangsinki. Raghusu inarami. Khara sangna chatlaba matung surung amada jangsinki. Surung aduda Hanuba aduna Raghubu mitrang tambiba haurammi. Asomna matam khara haukraba matung Raghu mitrang maya yamna haiba misak ama oiraglami. Raghu Hanuba aduda mahak mayumda hannanaba ayaba lauraduna mayum maigai pangnanaba sem sarammi. Hanuba aduna Raghuda liklina saba lik mamaya mapirammi aduga Asomna hairei. Nupa macha masigi lik mamaya se
ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯒꯗꯕꯅꯤ ꯅꯪꯅ ꯍꯩꯔꯤꯕ ꯃꯌꯥ ꯄꯨꯝꯕ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯂꯤꯛ ꯃꯃꯥꯏ ꯑꯁꯦ ꯃꯁꯤ ꯍꯦꯛ ꯀꯥꯏꯈꯤꯕꯗ ꯅꯪꯅ ꯇꯧꯔꯝꯕ ꯃꯤꯇ꯭ꯔꯪ ꯄꯨꯝꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅ ꯍꯟꯖꯤꯟꯈꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯘꯨꯗ ꯂꯤꯛ ꯃꯃꯥꯏ ꯑꯗꯨ ꯍꯅꯨꯕ ꯑꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯔꯘꯨ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯍꯩ ꯇꯥꯔꯕ ꯃꯇꯨꯡ ꯂꯤꯛ ꯃꯃꯥꯏ ꯑꯗꯨ ꯂꯪ ꯑꯃꯗ ꯌꯥꯟꯁꯤꯟꯗꯨꯅ ꯃꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯤ ꯊꯃꯣꯏ ꯊꯃꯣꯏ ꯄꯤꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯅꯤꯅ ꯂꯥꯏꯖꯕꯨ ꯂꯨꯍꯣꯡꯅꯕ ꯍꯧꯗꯣꯛꯄꯗ ꯂꯥꯏꯖꯁꯨ ꯌꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯅꯤꯅ ꯃꯄꯥ ꯏꯕꯣꯁꯅꯥꯕꯨ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯊꯥꯗꯨꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯔꯘꯨ ꯐꯠꯇ꯭ꯔꯕ ꯃꯌꯥ ꯃꯤꯇ꯭ꯔꯪꯒꯤ ꯂꯧꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯍꯜꯂꯛꯂꯝꯃꯤ ꯔꯘꯨ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯃꯅꯤ ꯍꯔꯥꯎꯃꯟꯗꯨꯅ ꯔꯘꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯂꯥꯏꯖꯒ ꯃꯥꯒꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯘꯨ ꯂꯥꯏꯖ ꯂꯨꯍꯣꯡꯗꯣꯔꯦ ꯇꯥꯕꯗ ꯃꯃꯤꯠꯇ ꯏ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ ꯃꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯘꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯗꯨꯅꯇ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯂꯥꯏꯖꯕꯨ ꯃꯥꯒ ꯂꯨꯍꯣꯡꯗꯣꯔꯕ ꯐꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯐꯠꯇꯕ ꯂꯥꯂꯣꯡ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖꯒ ꯃꯅꯤꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯔꯘꯨ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯃꯅꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯕꯨ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯅꯤꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯔꯘꯨꯅ ꯃꯅꯤ ꯑꯃꯗꯤ ꯂꯥꯏꯖꯅ ꯆꯥꯅꯅꯕ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯆꯥꯡꯂꯨꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯍꯩ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯔꯘꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯂꯥꯏꯖ ꯃꯁꯥ ꯑꯗꯨ ꯑꯆꯥꯛꯄ ꯃꯩ ꯃꯅꯨꯡꯗ ꯂꯩꯕꯒꯨꯝ ꯐꯥꯎꯔꯛꯄꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯍꯥꯛꯄꯨ ꯃꯄꯨꯔꯣꯏꯕ ꯃꯅꯤꯅ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯥꯜꯂꯝꯃꯤ ꯂꯥꯏꯖ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯁꯥ ꯄꯨꯝꯕ ꯎꯆꯦꯛꯀꯤ ꯃꯇꯨꯁꯤꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯆꯤꯟꯗꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯅ ꯁꯨꯝꯆꯤꯠꯅ ꯀꯜꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯐꯟꯇꯣꯛꯂꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯎ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯎ ꯑꯗꯨꯗ ꯇꯣꯡꯅ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯀꯨ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯑꯀꯤꯕ ꯃꯤꯄꯥꯏꯕꯅ ꯃꯁꯥ ꯑꯗꯣ ꯌꯣꯝꯂꯝꯃꯤ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯀꯔꯤ ꯃꯑꯣꯡ ꯀꯧꯕꯒꯦ ꯑꯁꯤꯕꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ